ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ꯫ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩ ꯍꯧꯖꯔꯒꯦ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯟꯗꯦ ꯀꯣ, ꯈꯔ ꯁꯥꯎꯅꯒꯅꯤ, ꯑꯌꯦꯠ ꯑꯄꯟꯗꯤ ꯀꯌꯥ ꯂꯩꯇꯦ, ꯑꯗꯨꯕꯨ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯀꯣ꯫ ꯈꯔ ꯁꯥꯎꯅꯕ ꯈꯣꯠꯄ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯧꯁꯥꯅꯦ, ꯑꯗꯨꯝ ꯁꯥꯎꯅꯒꯅꯤ, ꯑꯗꯣ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ, ꯑꯐꯕꯁꯨ ꯂꯩꯕꯅꯤ, ꯐꯠꯇꯕꯁꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞꯅ ꯊꯨꯒꯥꯏꯔꯛꯄ ꯀꯌꯥꯁꯨ ꯂꯩ, ꯍꯥꯏꯗꯤ ꯇꯥꯏꯁꯤꯟꯅꯍꯟꯕ ꯀꯌꯥꯁꯨ ꯂꯩꯀꯣ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯟꯗꯦ ꯀꯣ, ꯃꯟꯗꯦꯒꯤꯁꯦ ꯆꯌꯦꯠꯅꯕ ꯂꯩꯇ ꯅꯨꯡꯁꯤꯅꯩꯀꯣ꯫ ꯆꯌꯦꯠꯅꯕ ꯃꯉꯣꯟꯗ ꯀꯩꯝꯇ ꯂꯩꯇꯦ, ꯅꯣꯛꯅ ꯂꯦꯟꯒꯅꯤ ꯍꯥꯏꯀꯣ꯫ ꯑꯗꯣ ꯈꯪꯍꯧꯗꯕ ꯑꯋꯥꯕ ꯂꯥꯛꯄꯗꯤ ꯌꯥꯏ ꯍꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯏꯀꯣ꯫ ꯑꯗꯣ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯇ꯭ꯌꯨꯁꯗꯦ, ꯑꯐꯥ ꯑꯄꯨꯟ ꯂꯩ, ꯈꯨꯔꯧ ꯈꯔ ꯊꯥꯡꯉꯤ, ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯦꯠꯇꯕꯒꯨꯝ ꯈꯜꯂꯤ, ꯑꯔꯦꯝꯕ ꯇꯥꯕꯒꯨꯝ ꯎꯏ ꯍꯥꯏꯀꯣ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯜꯂꯤꯗꯣ ꯑꯇꯩ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯅ ꯈꯜꯂꯤꯁꯤꯒꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯕ꯫ ꯃꯥꯁꯦ ꯆꯦꯛꯁꯤꯟꯕꯤꯗ꯭ꯔꯦ, ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝꯕꯒꯤ ꯃꯔꯝꯗ ꯂꯩ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯋꯦꯗꯅꯁꯗꯦꯒꯤꯀꯣ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯦꯞꯀꯦ ꯈꯜꯂꯤ, ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯐꯣꯡꯗꯣꯛꯄꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯀꯣ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯌꯥꯁꯤꯗꯤ ꯗꯣꯡ ꯗꯣꯡ ꯐꯣꯡꯗꯣꯛꯑꯒ ꯐꯒꯗꯕꯅꯦꯕ꯫ ꯋꯦꯗꯅꯁꯗꯦꯗ ꯄꯣꯛꯄ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯔꯣ, ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯀꯌꯥꯗꯨꯗꯤ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯐꯣꯡꯗꯣꯛꯄꯤꯔꯣ꯫ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯊꯔꯁꯗꯦꯀꯣ, ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯛꯄ ꯌꯥꯏ, ꯈꯜꯂꯝꯕ ꯀꯌꯥ ꯇꯥꯏꯑꯣꯟꯅꯔꯛꯄ ꯌꯥꯏ ꯀꯣ꯫ ꯃꯤꯒꯤ ꯑꯩꯒꯤ ꯅꯥꯏꯔꯛꯀꯅꯤ, ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯋꯥꯔꯧꯔꯛꯀꯅꯤ꯫ ꯍꯣꯏ, ꯋꯥꯔꯧꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩ, ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯕꯁꯤꯡꯅ ꯐꯠꯇꯕꯒꯤꯀꯣ꯫ ꯑꯗꯨꯒ ꯃꯤꯔꯥꯏꯔꯛꯄ ꯌꯥꯕ ꯈꯣꯠꯄ, ꯑꯩꯅ ꯂꯥꯜꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯣ, ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ, ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯔꯨꯛꯁꯨꯕꯗ ꯐ꯭ꯔꯥꯏꯗꯦꯀꯣ, ꯐ꯭ꯔꯥꯏꯗꯦ ꯃꯥꯒꯤꯗꯃꯛꯇꯤ ꯈꯟꯖꯕ ꯀꯣ, ꯃꯥꯅꯗꯤ ꯊꯧꯁꯥꯕꯤꯗꯕ ꯃꯥꯟꯕ, ꯑꯗꯨꯒ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯣꯏ ꯍꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯧꯁꯥꯕꯤꯗꯕ ꯃꯥꯜꯂꯀꯥꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯄꯣꯊꯥꯐꯝ ꯈꯪꯒꯗꯣꯏꯅꯣꯕ, ꯑꯗꯨꯒꯤꯅꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯅ ꯈꯣꯠꯇꯅꯀꯣ ꯇꯧꯔꯒꯁꯨ, ꯍꯥꯏꯗꯤ ꯇꯧꯗ꯭ꯔꯒꯁꯨ, ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯌꯥ ꯐꯥꯎꯕꯤꯔꯛꯇꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯀꯣ, ꯍꯥꯏꯗꯤ ꯊꯕꯛ ꯆꯤꯜꯂꯝꯕ ꯌꯥꯏꯀꯣ꯫ ꯑꯗꯣ ꯍꯦꯛꯇ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ, ꯃꯥꯅ ꯊꯧꯁꯥꯕꯤꯗꯕ ꯃꯥꯟꯕ, ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯃꯥꯅꯗꯤ ꯅꯨꯡꯁꯤꯕꯀꯣ, ꯑꯗꯣ ꯑꯩꯅꯗꯤ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯨꯝꯕꯒꯤꯀꯣ꯫ ꯑꯗꯨꯒ ꯊꯔꯁꯗꯦꯀꯣ, ꯇꯔꯦꯠꯁꯨꯕ ꯑꯔꯣꯏꯕꯗꯀꯣ, ꯊꯔꯁꯗꯦꯅꯤ꯫ ꯊꯔꯁꯗꯦꯁꯤ ꯌꯥꯝꯅ ꯃꯁꯤꯡꯁꯨ ꯊꯤꯒꯟꯕꯅꯤ꯫ ꯑꯗꯣ ꯌꯦꯡꯁꯤ, ꯅꯨꯡꯁꯤ ꯃꯥꯅ ꯆꯦꯛꯁꯤꯟꯖꯕ, ꯃꯍꯥꯛ ꯈꯛꯀꯤ ꯑꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯕ, ꯍꯥꯏꯗꯤ ꯈꯝꯕꯟꯖꯕ ꯃꯇꯝꯅꯦꯕ꯫ ꯈꯝꯕꯟꯖꯕꯁꯦ ꯌꯥꯝꯅ ꯐꯩ, ꯈꯝꯕꯟꯕꯁꯦ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯝꯕꯟꯕꯁꯨ ꯐꯠꯇꯦ, ꯀꯥ ꯍꯦꯟꯅꯁꯨ ꯈꯝꯕꯟꯕꯤꯒꯅꯨ꯫ ꯀꯩꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯈꯟꯕꯟꯖꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯁꯥꯎꯅꯕ, ꯑꯌꯦꯠꯄ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯈꯝꯕꯟꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕꯗ, ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯈꯝꯕꯟꯅꯒꯗꯕꯅꯤ꯫ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯈꯝꯕꯟꯗꯅ ꯀꯔꯝꯕꯗ ꯈꯝꯕꯟꯖꯔꯨꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯨꯕꯨ ꯑꯩꯅ ꯐꯪꯅꯕ ꯇꯥꯟꯅꯗꯅ, ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯗꯧ ꯅꯠꯇꯦꯕ꯫ ꯍꯥꯏꯕꯗꯤ ꯀꯠꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯨꯝ, ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯧꯕꯁꯨ ꯌꯥꯗꯦꯕ꯫ ꯀꯠꯊꯣꯛꯈꯤꯕꯗꯣ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯑꯩꯅ ꯆꯠꯈꯤꯁꯅꯨ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯗꯤꯅꯦ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗꯦꯕ, ꯑꯗꯨꯗꯤ ꯈꯝꯕꯟꯕꯁꯨ ꯆꯤꯡꯗꯦꯕ, ꯃꯗꯨꯗꯤ ꯀꯠꯊꯣꯛꯈꯤꯕ ꯄꯣꯠꯅꯦꯕ꯫ ꯑꯗꯣ ꯀꯠꯊꯣꯛꯄ ꯍꯥꯏꯁꯦ ꯑꯇꯩ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ, ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤꯗꯃꯛꯇ ꯂꯣꯏꯅ ꯀꯠꯊꯣꯛꯄꯤꯕꯗꯨꯅꯦꯕ ꯑꯩꯅ ꯀꯠꯊꯣꯛꯄ ꯍꯥꯏꯅ ꯈꯟꯖꯔꯤꯁꯦ꯫ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉ ꯅꯨꯡꯉꯥꯏꯖꯕ ꯈꯣꯠꯄ, ꯑꯗꯨꯗꯤ ꯆꯥꯛꯆꯕꯅꯦꯕ, ꯑꯗꯨꯗꯤ ꯅꯠꯇꯦꯕ, ꯀꯠꯊꯣꯛꯄ ꯅꯠꯇꯦꯕ, ꯆꯥꯛꯆꯕꯅꯦꯕ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯀꯥꯟꯗ, ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯍꯧꯕꯗꯣ, ꯍꯥꯏꯗꯤ ꯋꯥꯖꯍꯧꯕꯗꯣ, ꯑꯗꯨꯗꯤ ꯆꯥꯛꯆꯕꯅꯦꯕ, ꯍꯥꯏꯗꯤ ꯀꯠꯊꯣꯛꯄ ꯅꯠꯇꯦꯕ꯫
ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯀꯌꯥꯁꯤꯁꯨ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯅꯝꯕꯔ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ. ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯒꯅꯤ, ꯅꯨꯄꯤ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ, ꯑꯃ ꯇꯧꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯅ ꯀꯃꯥꯏꯅ ꯍꯥꯏꯍꯜꯂꯛꯀꯅꯤ, ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯍꯪꯕꯤꯔꯛꯑꯣ. ꯂꯣꯏꯅꯃꯛ ꯍꯥꯏꯖꯒꯦ. ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ 24 hour ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯤ.